Lenga ki Fishery Department amadi All Manipur Scientific Fish Farmer Association na lamdam asigi mangsillaklaba Sareng bo nauhauna na yokhatuna ngami singda ehenba senthok lambi leihanabagi pandabda ngami singda fanghangadaba Sareng Kolkatta dagi Imphal da purakre loinana Kolkatta dagi ngasi yorakraba Sareng macha lising mari ga chamnga adu Birtiken Rizit International Airport manungda pangthokpa achamba thoram amada ngami singda yenthokre Ngami Singda Sareng Fanghanba aduga mari leinana All Manipur Scientific Fish Farmer Association gi President Premanda na Lub Asana Fishery Department ka kutsam naduna Ngami Singda Sareng Fanghanbagi thabak asi gi manung channa ngasi asi ahanbo oina Sareng macha lising mari ga chamnga asi purakpani Masigi makha tarakpo oina lakliba nongmaijing numita atopa Sareng macha lising tara manga amasu yoraklagani maramasina Mangtharuraba nga makhal asibu yokpi ningba ngami singna lup asida natraga department ta pau phaubiyo haike